Okay. ꯑꯩꯈꯣꯏ ꯉꯁꯤ ꯂꯥꯛꯆꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄꯦꯁꯦꯟ ꯑꯣꯏꯅ ꯂꯩꯕꯤꯕ ꯗꯣꯂꯨꯒꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯖꯤꯅꯁ ꯑꯣꯁꯇꯤꯔꯤꯌꯣꯄꯦꯊꯤꯛ ꯁꯦꯟꯇꯔ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯒꯤ ꯑꯩꯈꯣꯏꯒꯤ ꯇꯟꯖꯥ ꯆꯥꯍꯧꯗꯅ ꯍꯥꯏꯇꯥꯔꯦ ꯆꯠꯀꯅꯦꯅ ꯇꯧꯔꯝꯃꯒ ꯁ꯭ꯇꯦꯠ ꯏꯟꯇꯔ ꯁ꯭ꯇꯦꯠ ꯀꯩꯅꯣ ꯂꯣꯛ ꯁꯠ ꯗꯥꯎꯟ ꯇꯧꯈꯤꯕ ꯃꯔꯝꯅ ꯉꯁꯥꯏꯒꯤ ꯆꯠꯄ ꯐꯪꯗꯗꯅ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯍꯟꯖꯟꯅ ꯑꯃꯨꯛ ꯂꯩꯔꯒ ꯌꯥꯝꯅ ꯍꯧꯖꯤꯛꯀꯤ ꯁꯤꯆꯨꯋꯦꯁꯟꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯄꯅꯤꯅ ꯆꯥꯅꯕꯒꯤ ꯃꯔꯝꯗ ꯍꯦꯟꯅ ꯑꯋꯥꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔꯛꯄꯗꯒꯤ ꯐꯦꯁꯕꯨꯛꯀꯤ ꯈꯨꯠꯊꯥꯡꯗꯒꯤ ꯖꯤꯔꯤꯕꯥꯝꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯀꯥꯟꯁꯜ MLA ꯏꯟꯇꯔ ꯁ꯭ꯇꯦꯠꯀꯤ ꯑꯩꯈꯣꯏ MLA ꯑꯣꯅꯦꯕꯜ MLA ꯑꯁꯥꯕꯨꯗꯤꯟ ꯃꯥ ꯃꯁꯥꯃꯛꯅ ꯑꯩꯈꯣꯏꯒꯤ ꯋꯨꯃꯦꯟ ꯑꯦꯛꯁꯟ ꯀꯣꯃꯤꯇꯤ ꯐꯣꯔ ꯚꯤꯂꯦꯖ ꯄ꯭ꯔꯣꯇꯦꯛꯁꯟ ꯂꯈꯤꯄꯨꯔ ꯈꯨꯅꯧ ꯀꯁꯥꯔ ꯑꯁꯥꯝꯗ ꯑꯩꯈꯣꯏ ꯐꯣꯟꯁꯦ ꯇꯧꯕꯤꯔꯛꯑꯦ ꯍꯥꯏꯒ ꯁꯤꯒꯨꯝꯕ ꯀꯟꯗꯤꯁꯟ ꯈꯔ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯒꯤ ꯃꯤ 50% ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯌꯥꯝ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯅ ꯂꯩꯔꯦ ꯅꯈꯣꯏ ꯑꯝꯇꯪ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯅꯈꯣꯏꯒ ꯑꯩꯈꯣꯏꯒ ꯈꯣꯠꯁꯝꯅꯔꯒ ꯑꯁꯤꯒꯤ ꯑꯋꯥꯕꯁꯦ ꯑꯝꯇꯪ ꯀꯩꯅꯣ ꯌꯦꯡꯁꯤꯟꯕꯤꯌꯨ ꯍꯥꯏꯕꯗꯒꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏ ꯉꯝꯖꯕ ꯆꯦꯡ ꯕꯦꯒ ꯈꯔ ꯑꯃꯗꯤ ꯍꯋꯥꯏ ꯊꯨꯝ ꯆꯥꯅ ꯊꯛꯅꯕ ꯈꯖꯤꯛ ꯈꯖꯤꯛ ꯄꯨꯖꯔꯛꯂꯤꯕ ꯑꯁꯤꯅ ꯂꯩꯕꯤꯔꯤꯕ ꯃꯐꯝꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯄꯦꯁꯦꯟ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯅ ꯄꯦꯟꯕꯤꯒꯅꯤ ꯍꯥꯏꯅꯁꯨ ꯅꯤꯡꯖꯩ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯅꯁꯨ ꯃꯁꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯃꯤꯠꯌꯦꯡ ꯆꯪꯖꯟꯅꯤꯡꯉꯤ ꯑꯊꯨꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤꯁꯨ ꯀꯔꯤ ꯇꯧꯕ ꯌꯥꯕ ꯍꯥꯏꯕꯗꯨꯒꯤ ꯀꯟꯗꯤꯁꯟꯗ ꯃꯤꯠꯌꯦꯡ ꯊꯝꯍꯟꯅꯤꯡꯉꯤ ꯃꯅꯤꯄꯨꯔꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯑꯩꯈꯣꯏꯒꯤ ꯖꯤꯔꯤꯒꯤ ꯑꯣꯅꯔꯦꯕꯜ MLA ꯑꯁꯥꯕꯨꯗꯤꯟ ꯁꯥ ꯑꯃꯗꯤ ꯋꯨꯃꯦꯟ ꯑꯦꯛꯁꯟ ꯀꯃꯤꯇꯤ ꯂꯈꯤꯄꯨꯔ ꯈꯨꯅꯧ ꯍꯥꯏꯔꯤꯕ ꯑꯅꯤꯁꯤꯅ ꯈꯨꯠꯁꯝꯅꯔꯒ ꯉꯁꯤ ꯑꯋꯥꯕ ꯇꯥꯔꯕ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥꯁꯤꯡꯒꯤꯗꯃꯛꯇ ꯆꯦꯡ ꯍꯋꯥꯏ ꯑꯃꯗꯤ ꯊꯨꯝꯅꯆꯤꯡꯕ ꯄꯤꯕꯤꯔꯛꯄꯁꯦ ꯑꯩꯈꯣꯏ ꯄꯦꯁꯦꯟꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯩ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯒꯤ ꯁꯥꯏꯠꯇꯒꯤ ꯂꯩꯔꯤꯕ ꯑꯋꯥꯕ ꯇꯥꯔꯕ ꯄꯦꯁꯦꯟꯁꯤꯡ ꯑꯃꯗꯤ ꯂꯣꯏꯅꯅ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏ Covid-19ꯒꯤ ꯁꯠꯗꯥꯎꯟꯁꯤ ꯂꯣꯏꯕꯒ ꯃꯅꯤꯄꯨꯔꯗ ꯊꯣꯛꯄ ꯌꯥꯅꯕ ꯂꯝꯕꯤꯁꯤ ꯁꯤꯟꯕꯤꯅꯕ ꯑꯩꯅ ꯃꯦꯗꯤꯌꯥꯒꯤ ꯊꯣꯡꯗ ꯍꯟꯅ ꯍꯥꯏꯖꯔꯤ